ngasi video sida aikoi malemda phawkhrabi adugumba nupi macha amagi pulsi wari gi matangda khangani mahakna malemda nupi macha singi right to education gi khudam ama thambikre mangonda malemgi khwaidagi chawba mana piduna ikai khunaba utpikre ngasi mahak twitter da lakpaga pungja kharada mi lak kaya namagi follower oiki angang singi adugumba chahi sida angang singna parents ki mafam dama namana pamba sana pot sing phangnaba angam taliba asigumba chahi sida Pakistan ki nupi macha amana atopa nupi macha singi right ki damak movement toba horakhi madugi pakhumda Taliban lalhoba singna nongmai maru oina pirakhi aina mayam da thamjariba wari asi Malala Yousafzai gi wari ni mahakpo 2014 da malem gi khwaidagi angang oina asuknagi chahi 33 subada Nobel Peace Prize pidunai kai khunabot pikhi hojik ekhoi Malala kanano haibasi khangsi Malala 1997 ki July gi tang 32 da Pakistan ki Swat Valley da Khyber Pakhtunkhwa ki Mingora Koba Sar amagi Pashtun imung amata pokhi Malala ki pokpham khungangdu nupi macha pokpada harauba amata phongnadaba adugumba khungang ama oirami but Malala ki father day chatnabi dugi mayokta Malala pokpa kanda harau thoram phajana pangthokhi Malala 2007 ki mangdagi Pakistan ki Swat Valley da supnagi magi lairik laisu nattana ataya topa amata khangjadabi adugumba nupi macha moin haurakhi asuk nauriba chahi sida Malala di punsilan phamda hakki damak mayok na bahukhi matamdo mahak supnagi class 8 standard tamak tamlingai kanda oirami 2007 dagi 2009 fawbada Swat Valley Taliban gi control da leikhirami aduna makhoina nupi macha singi school chatpada thingba thamlami adugi sumathakta garida music pibadagi hauduna DVD dance beauty parlor lambi da nupi macha sing sanaba amadi nupi singna TV program yengmana chingbada athingba thamlami maram asina makhoibu kibadagi miyam na nupi macha singbu kulda thabadagi tangai nakhi madugi manungda Malala su amani 2008 fawbada Swat Valley da chawrakna 400 tagi suhena school sing close tawki Malala amadi mama nabi singi ning tamna harauna chel chongna sana khona jaram bahak khudingmak Taliban singna matpi khiba masi Malala gi mafamdadi adukki matik pendaba thodo amu oikhi aduna mahakna BBC Urdu gi blog ta ibhauki madudam hakki identity gulmakai haina use tawki masigi blog asigi khutang dagi Malala na masagi bichar amadi Swat Valley da miyam na mayok nariba situation gi matang da clearly reveal tawrami amaromda chairak sida Malala masagi chahina supnagi 11 years tamak ngairingida Peshawar da National Press da How dare the Taliban take away my basic right to education haiba topic asida thoidokpa speech pikhi masigi speech asidagi Malala ki punsigi anuba mayol ama tamba hauki Malala Yousafzai malemna ihan hana masak khangkhibasi 2009 gi January tang 3 da Malala gi ahanba blog BBC Urdu gi blog ta publish tokibasini magi ani subaming gulmakai gi BBC Urdu gi damak blog ikhibada Taliban gi miyam da piriba chaitheng gi matangda malemda puthoktuna utkibaduni asumna mathang publish tawkiba Malala gi blog ta Taliban gi chathariba pendaba thodo singbu malemda puthokhtuna uhanki asumna blog amadi media gi khuthangda Malala nupi macha singi mathakta piriba chaitheng singi matangda leptana iba horakpa kanda magi mathakta warning kaya thaba horakhi Malala gi blog ki matengdagi Swat ki miyam da mit phangan batana Taliban gi mayokta lepangambagi thona apikhi numit kharani gi tungdadi magi father na Malala gi blog ki author gi ming gulmakai haibase Malala ni haina sengdorakhi 2009 da Taliban na nupi macha ama fawba school chatpa yaroi haina akan bawarol honglakhi karigumba wafam sibu indaba taragadi masa na sibagi responsible oigani haina lautorakhi amaromda leptana Taliban gi mayokta media amadi blog ta iriba gulmakai koba miyoisi Malala ni haiba khangkhibadagi Taliban Malala gi mathakta aduki matik outrage oikhi madudi doctor ama oibagi mangjaribi Malala bu hatpagi damak Taliban gi hit list ta chankhirami matamdu Malala gi supnagi chahi 13 tamak ngairingi matamda oirami nungma 2012 October tang mapanda Malala school dagi yumda halliba bus aduda Taliban lalhoba ama maikhum kupsillaga bus ta kakhatlakhi aduga nakhoi gi manungda Malala kanano hayo natragadi nakhoi punmak kapthat kani haina laurakhi
नुपी मचासिंदु यामना किरमी अमदी मलाला रोमदा यंगनरखी मलालाबु खंखी मिकुपतुदा मलालादा मिनुंगसि लेतना नोंमै कापसिलखी मलाला की कोक अमदी ngakta पानखी थवाई यावत भागजांग अमगुम मलालादी बस अदुगी मनुंगदा इखेंग लक्ता तादुना लेहुई अटाक असिदा मलाला की ओई थंगब कोकता पानखी अदुगा नोंमै मरु अमदी कोकतगी ngakलोमदा फाउथरखी अटाक असिदा अतोप नुपी मचा अनिसु सोखी खुदकता पेशावर आर्मी हॉस्पिटल दा बाय एयर पुदुना इमरजेंसी ट्रीटमेंट तौखी 5 hours long operation तौखी अदुगा पाकिस्तान सरकारना ब्रिटेन की क्वीन एलिजाबेथ हॉस्पिटल दा पुदुना फर्दर ट्रीटमेंट तौबिखी नुमित इनी कोमादा लेरुबगी तुंगदा सेंसता अमुक लाखी अदुगा 2013 जून की तांग अहुमदा मलाला की हक्चांग कंप्लीट रिकवर ओइखी थौदोक असिदगी माइगै खुदिंगदा तालिबान की मथक्ता निंदा तौनरखी अमरोमदा थौदोक असिदगी मलाला की थौनाबु मलेम पुमना मसक खंगरखी न्यूयॉर्क टाइम्स ना मलाला की मरमदा डॉक्यूमेंटरी अमसु साखी 2013 2014 अमदी 2015 दा टाइम्स मैगजीन दा मलाला 100 मोस्ट इन्फ्लुएंशियल वुमेन ऑफ द वर्ल्ड की लिस्ट दा चंदुना लेरमी ngasi मलाला मालेम दा मिवे करोड़ दा इंस्पायर्ड ओइनरी 2013 जुलाई टांग 12 ता मलाला की 33 सुबा मपोक निमित्ता यूनाइटेड नेशंस की स्पेशल सेशन अमदा नुपी मचा सिंगी बेसिक राइट टू एजुकेशन की मतंगदा थोइदोकपा स्पीच पिखिबदा सभादा तिमिरिबा सदस्य खुदिमकना लेपखतुना खुवाक फुदना मलालादा समान पिखि नुमितो जुलाई तांग 13 यूनाइटेड नेशंस ना मलाला दे हाइना डिक्लेयर तौखी बट नुमित सिबु नवंबर तांग 10 दा चेंज तौदुना मलाला दे डिक्लेयर तौखरी 2019 दा यूनाइटेड नेशंस ना मलालाबु द मोस्ट फेमस टीनेजर ऑफ द डेकेड हाइनसु लाउथोखी मलालाबु इकाई खुमनबु उत्पदा पिबिखिबा मनासिंग मथंग मथंग ओइना अहानबदा नेशनल यूथ पीस प्राइज पाकिस्तान 2011 मथंगदा इंटरनेशनल यूथ पीस प्राइज के दमक एनलिस्ट तौखिबा 2011 मथंगदा वर्ल्ड पीस एंड प्रॉस्पेरिटी फाउंडेशन की ग्रैंड अवार्ड 2012 मथंगदा साइमन डी बीवर अवार्ड ऑफ फ्रांस 2013 मथंगदा इंटरनेशनल यूथ पीस प्राइज 2013 मथंगदा मेक्सिको इक्वालिटी अवार्ड 2013 मथंगदा सखारो अवार्ड 2013 मथंगदा यूनाइटेड नेशंस ह्यूमन राइट्स अवार्ड 2014 अदुगा मागी चहीना 13 सुबदा इंडिया की चाइल्ड राइट्स एक्टिविस्ट कैलाश सत्यार्थी का पुन्ना नोबेल पीस प्राइज 2013 अक्टोबर तांग निपालदा महाकी अहानबा लाइरिक आई एम मलाला हाइबसी पब्लिश तौखी लोइनना अपुनबदा मागी लाइरिक निपालदगी सु हेना पब्लिश तौखरे 2015 दा मागी डॉक्यूमेंटरी ही नेम्ड मी मलाला हाइबसी ऑस्कर की दमक नॉमिनेशन फंखी मागी फर्दर स्टडी 2013 टू 2017 फाउबा ब्रिटेन की एडबास्टन हाई स्कूल दा तमखी अदुगा फिलोसॉफी पॉलिटिक्स अमदी इकोनॉमिक्स की हिरमदा ऑक्सफोर्ड यूनिवर्सिटी की मखादा 2020 दा ग्रेजुएशन कंप्लीट तौखरे 2021 हाइबदी चही सिदा रिसेंटली मागी चहीना कुनमरी सुबदा असीर मालिक कौबा पाकिस्तानी अमगा बर्मिंगहाम दानिका तौदुना युम्बान पुंसीदा खोंग थांजिनखरे वीडियो सिगी ओइनदी मतंग सिदा लोइजरी अदोमना वीडियो सिबु पेनबिरगदी लाइक अमदी शेयर तोबियु लोइना चैनल सिबु अहानबा थेंगनबिबो ओइरगदी सब्सक्राइब तोबिदुना मथंग मथंग अपलोड तौरकदबा कानरबा इंटरेस्टिंग ओइबा वीडियो सिंग अदोंगी मफमदसु फंगनबियु मथंगी वीडियो दा अमुक उनरसी थैंक यू।